आजादी का अमृत महोत्सव। Mina yoling thangdun hingadabag sharuk irai bakidamak angamba thakta yeknaba mayong yaduna lanteng naramlaga sikhiban hena fai khanba athauba kaya pokhiba lamdam masida poklubagi shauthok shaba aikhoina fanglei sahi lising kaya ningtamna palakhibana loilamgi chaitheng khangba hinadaba manipuri singni Englishing masanipan marputra mathoigi Anglo Manipuri lalda thauna pharba mapari kayana Manipur gining tamangak nanaba hanba leitana lanteng nakhi Athaubu mapari kaya British ka sona kibalan pamsingda mama lebak kidamak thawai na pontha piki makhoi gi manungda Sanakya Yaiskullakpa masung mahaki masanupa Sengoisana su amani ngasigi Azadi Ka Amrit Mahotsav thorunga mari lainana Akasbani Imphal gi ipau kangbunu puthokpa akhanaba thoramda Sanakya Yaiskullakpa amasung mahaki masanupa Sengoisana na Anglo Manipuri landa leibak kidamak thawai tha kibagi wari puduna lakshari आजादी का अमृत महोत्सव। राजश्री भैगचंद्र की मसानुपा चौरजित महाराज की मसुनुपा सनख्या याइस्कुल्लाक्पा इंग्लिशिंग मचनिपान तराहुंदोइदा याइस्कुल मोइरांगखोम लोकलाउबुंगदो पोखी महाक इंग्लिशिंग मचनिपान यांखैनिपान की मतमदा मणिपुर लेबीदा मेजर ओइरमखी मदुगी मतुंग सही अनि लैरबा तुंगदा बिजा गारोट की सेनापति की फमसु पुरमखी Konungda British singna ahingda landarak laba matungda khoisaung narba Manipuri singna British officer manga kangla da hatkiba madi makhoi manga adubo Manipuri singi khuttagi kannanabagi pandamda British officer Lieutenant Grant tamu romdagi lanmi kunthra rom galoinana Imphal tamna lakhi marak asida British ki mathakta Manipurna lan chathare haiduna English sing machanipan marputara mathoigi March kunmanga da lauthoki British landmi singbu thangnanaba tengnopal gidamak lamtha khiba Manipur gi landmi cha madugi mateng oinana bhaiduna Sanakya Yaiskullakpa mahaki chahi kunthra khakta ngairiba machanupa Sengoisana galoinana landmi chahum puduna Thobal tamna satki hairiba Manipur gi landmi tengol asina Thobal athokpamda leiriba Lieutenant Grant lusingba British landmi tengol aduga April gi tang tarukta akan mamong da lan thengnaki Lan pamaduda Sanakya Yaiskullakpana lanban manungda lotuna laikhraba British singadu tamna sangsinbada Lieutenant Grant na mahakpu nongmaina kaptuna hatki madudagi khoisaungnaraba Yaiskullakpa gi masanupa Sengoisana na Lieutenant Grant pu thangna yanduna yamna thina aso apan nanganki masiga loinana British ki Gurkha lanmi ahum halamlaba matung mahakpusu Grant na nongmaina kaptuna hatki Sanakya Yaiskullakpa madi masanupa Sengoisana matau asum tauna Englishing masanipan marputara mathoigi April gi tang tarukta Thawal athokpam wilan phamda thawai thaki masigi matangda Sanakya Yaiskullakpa gi masunupa Yaiskul moirangkhom loklaubungdagi Dr. Rajkumar Lokendrana Akasbani Imphal gi paukangbuda asumna phongdokli mapa macha koigi Sanakya Sengoisana madi Sanakya Yaiskullakpa si yam kanna moi maming si koigi Manipuri itihasta kari damukta maming leiribano hairagadi British ki makhutagi Manipur si kannami damukta mapa macha ani thu macha ani koigi thoga asagi thabala topam ski lanpham sida koi Manipur kandaba yadi haibagi adumba masagi spirit amaga loinana thoki basi koigi Manipur itihasta natana koigi bharat ki oina asigum basi pangna thongani thajadi aduga asagi koigi British ki Empire City koina khangjabada koigi matamdu sudum haine yamna koigi moigi British ki samajya si koigi kara numit ta de kai haine aduna moigi aim and objective di koigi India gi mafam khunimakta moina target to bodana tana koi Manipur si khudum chanbani maikai hum da moisi sangsilei koigi tamu kalam haibama then silche kalam haibama kohima kalam haibama ana tamu kalam se koigi Burmese side ti sangsilaga British singsina under the leadership of the Grand Hariba Sigi Makada Gurkha Army Giloina Sangpakanda. As I Hariba Zigi Sanukha Yaiskullakpa the Sengoisana Hariba Sigina Lit Tauraga 31st March 1891 Sida Tawala Tupum Sida
moina thengnabani ahanbadi khoigi yengkhoiba major haibasina along with 100 men siga loinana yam kanna khoigi Technopol gi kano gi jaga sida British forces thingna bkhona bani gamlakta dana ngasagi hojigi hariba hojigi 31st March 1891 sida hojigi Yaiskullakpa adigi Sengoisana wangkhirakpa the Dolaring Hanjaba Chongtham Ayapurel amadi along with 300 men siga loinana waina thawal athopam haiba jaga sida akan malan phamji thingnakhibani aduga masi asuki madikana sognai sina khwaidagi khoigi Anglo-Manipuri War 1891 haibaji khwaidagi akan thawal athopam sina uwaiki aduna 31st March digi sungnar pasina kamaina tawbugi da yam akan malan phamji sognai aduga masigi khoigi maoinandasu on the 5th April 1891 sida grana khoigi magi Gurkha migaloinana khoigi thawal athopumgi area gi khoigi leiriba yumsing adagi mai thaba adagi nupi ngangsing kare haini matamduda khoigi villages singji khoitan tanaba asugumba thoguk mayamum si moina khoigi tholle aduga on April 6th di kamain togeda British ki forces si tatholum gi damakta Yaiskullakpa haibasi khoigi sinai khoigi songthoga British ki maikaida adagi yamna close khoigi brains fight haitare masida thoga khoigi thanga nongoi paibasinga fight tawuni khoigi grand ki makutta uji Yaiskullakpa si nongina ka padigi lekhidabani khudaktuda magi masanapa khoigi sanaka Sengoisana sina changchillaga grand ji thangna yangkhian yam thina sokhiena tugumba koi history da phangje adugo loinana khuduktuda mana army ahum amsu mana thangna thillaga yangduna hatkhiebigi record du maina lerme aduna asugumba si itihas da dum mai kladna dum lehorani aina hajening badi ngasagi khoige Manipur gi itihas da lengna lehogoda bampa masagi adum mai spirit mathona maribak ningmagi damakta dumaina mathwai kubakta hakhiba si khoina magi khoina masilemna mangoi aduga Manipur gi praja punumakta aina magi masuwa moina haijening madi asuma spirit si khoigi hogolagdi bana harusingda lehunungi damakta khoina pato karamna singba thona lingjanje khoina develop tawudagi asuma attitude kamaina establish tawudagi habadu thamjani English Machanipan Marputra Mathoigi Anglo-Manipuri land aduda Manipurna British ki makhutta maithiba nangkiba tarbasu aikhoigi ipa ipu singna ning tambagi lan phamda thawai kathopa ngambagi wari kayana maribak maramda munung sibagi wakhallon herna chasil halli puwari gi iselakta kaungam laroidaba thawdok ama oiriba thawal athokpang wilan pham aduda mapa masa animakna punna lan chatminaduna lan phamda thawai thakibagi wari asi malemgi itihasta tangna thokpa thawdok amani ngasisu thobal athokpamda lairiba matam madugi lan phammaduna aikhoi pumnumakta athobasing asigi wari ningsing halli masigi matangda lamdam sigi athobasing matangda thijin humjanbagi thabak tawriba Justice Committee on Anglo-Manipuri War gi convener khuraijam athobana phongdorpu wapam khara Anglo-Manipuri War gi athobasing bu ningsing matamda Yaiskullakpa amadi mahaki machanupa Sengoisana anigi wari simbul ekhogi miyamna kogi mirol na tungda horkado mirol sina khak kauthokum thokte amadi hairiba mapa macha anigi kathokpagi wari simbul ase mirol sina aduki matik chauthokchaba amadi pangna thoaroidaba adungba thodok amani haidana aikhoina logje irei paki damakta thawai thabada mapa amadi macha punna lanphamda changduna thawai thaba haibase haukiba mirol dasu lakadaba mirol dasu hoji leiriba ekogi mirol sidasu yum amadagi mapa chalaga lan thongnabada leihidaba yai macha chalaga lan thengnabada leihidaba yai adubo mapa amadi macha apunba oina chatminaduna lanphamda punna thawai thadokminaba haibase masidagi henna singthaningai oiba amadi tamjaningai oiba magun amadi leitre haidana ekoida phaujei sigumlaba athauba Yaiskullakpa amadi mahaki machanupa Sengoisana anigi wari simbul ase matamgi matungina hogolagliba mirol singda masibu khanganba amadi tongan ba makhoina lorumiba athokpamgi lanpham maruena yengnaba British singbu chauna maithiba pikiba lanpham ama hairagadi athokpamgi lanpham asisu amani hairba lanpham asida maitegi lanmi singna yamna thongna phana
British Lanmi Taktokiba, Amadi British Lanmi, Kaya Amabu, Ashokan and Giba, Lanpamani, Tawudabu, Atopongi Lanpamda, Ilipak Asina, My Pak Pataragasu, Atobu Yaiskullakpa, Amadi Sengoisana, Anigi, Katokiba Tawaya Duna Purakiba, My Pakani had an Equina, Lobiyai. English singa sanipan marputra mathoigi Anglo Manipuri land amadi Manipur ki itihas ki tangka kaya da thokiba lanpham singda achoba thodang laukiba ngasi ki miro na de sakhang bu watlaba athauba kaya gi wari makhoi gi mari lainena samba memorial committee singna thorum kaya pangthoktuna haurakliba mirol singda athauba singa dugi punsi wari henna khanghanna ba hotnari Sanakya Yaiskullakpa masung Sengoisana Memorial Committee nasu sahi khudingi athauba ani asibu ningsingbagi thorom sing leptana pangthokli masigi matangda Sanakya Yaiskullakpa gi masunupa Dr. Rajkumar Lokendrana makhatana asumna hai magi macha masu amu boina mabu khoina kamdona magi kenosi khoina mabu ningsingjaba mabu khoina kamdona thamgadagi haibagi khoi wakhalonda Committee ma semje committee ji khoi sana khoi Yaiskullakpa and Sengoisana Memorial Committee habama khoi masigi head office khoi marang khombaja le aruga masi sema matungda khoina 2008 tagi hawraga masigi magi hek lekhidaba mafam mana yata khiba khoi gi punsi yata khiba mafam thawal athokpam hariba sida Anglo Manipur 1891 da lekhidaba mafam sida khoina ngamjaba haikat lekat tomduna koi mon piba yaba koi respect koi learning lasul kya galuna na dumain taroga 2008 sidagi koi mafum dugi thawala thupamgi hek bazar gi DC office ki hemaning da leba bazar dugi area da local gi moigi koi gi isinau sing yamal sing ahlaman sing loina pullaga mafum kya mu tagi lakpa koi invites kya mu pullaga mafum du dai koi 2008 da dumaina program si koi na hawdoki Marak sida akhoi Justice Committee haibama sina akhoi 2018 dagi moise khoi da option biri asagi Yaiskullakpa amadi asagi Sengoisana Memorial Committee haiba sigi members singa pullaga Justice Committee amadi te invitees dagi lebak sigi masin tong organization kya marungi members singa loinana haiba thorum si khoi sei kudingi dum pangthoi hosi pholeptana kona government gi side gi khoi na tohoning masi Koigi committee gi taraptagi koigi yamba sing mana convener oingada mingona panjarabada arke joisna mana koigi chief minister gi miyam gi numit ka hariba mifamduda koigi presentation ama koina hainingi ba koi to haningi ba government sategi kai noi bu kuire bijagi ba adu koi madu response koigi ngaijari duga positive response phangbi koi phangani hana koigi committee gi members na admaina thamjaningi Sanoka Yaiskullakpa mudi Sanoka Sengoisana haibasi ekoina official na kari tobibu yabagi haibudu government side tagi su koina yamna expect tawje ro tawri kani hainu su asa thamje ngasigi malemda haurakliba mirol singna makhoi gi mapa mapu singna maraiba kedamak thawai thaduna ning tambabu ngaklambagi itihas adubuning singduna leibana leibak adugi magun lepage padam ama oiri Aikoi gilamdam Manipur dasu haukiba sahi kharasida ipa ipu singna loromba thodang singa dugi puwari hangatna phagatuna laibak kidamak thawai katkiba athauba kaya gi wari haurakliba mirol singda paksana khanghanaba thoram kaya leptana pangthoknari asiguma tanpham asida Sanakya Yaiskullakpa amasung masanupa Sengoisana gi thawai phawba kathokpa ngambagi phidam maduna ngasigi mirolda maribak pu hena nungsibagi wakhal pohanba oirasanu आजादी का अमृत महोत्सव Matangasida Akasbani Imphal Paukang Muna Puthokpa Akanaba Thoram Anglo Manipuri Lalda Sanakya Yaiskullakpa Masung Masanupa Sengoisana Loijare Aiba Thokchom Jogendrajit News Editor Puthokpa Gin Gangte Assistant Director News Lanthok Sakiba Ngangom Kiran